ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯑꯩꯅ ꯑꯣꯐꯤꯁ ꯀꯥꯕ ꯅꯪꯅ ꯐꯧ ꯁꯨꯕ ꯑꯩꯅ ꯀꯣꯏꯕ ꯆꯠꯄ ꯅꯪꯅ ꯑꯉꯥꯡ ꯂꯧꯕ ꯑꯩꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯅꯈꯣꯏ ꯂꯩꯀꯥꯏ ꯂꯥꯛꯄꯗ ꯏꯈꯣꯡ ꯑꯁꯤ ꯀꯦꯟꯗꯧꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯁꯨ ꯉꯝꯖꯗꯦ ꯅꯨꯄꯤꯃ ꯈꯣꯡꯅ ꯂꯥꯛꯄ ꯇꯜꯂꯗꯤ ꯑꯣꯏꯔꯨꯔꯥꯅꯨ ꯅꯨꯄꯤꯗꯣ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕ ꯌꯥꯝꯅ ꯂꯩ ꯀꯣꯟꯅꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯇꯅꯕ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯔꯥ ꯑꯩꯍꯥꯛꯁꯦ ꯂꯩꯀꯥꯏꯕꯨꯡ ꯁꯦꯛꯍꯦꯟꯕ ꯏꯔꯨꯗ ꯁꯦꯡꯅ ꯂꯨꯊꯣꯛꯎ ꯃꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯦ ꯏꯔꯨꯗ ꯁꯦꯡꯅ ꯂꯨꯊꯣꯛꯎ ꯃꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯦ ꯁꯥꯄꯣꯟ ꯌꯣꯟꯐꯝ ꯈꯪꯗꯔꯥ ꯄꯔꯐ꯭ꯌꯨꯝ ꯌꯣꯟꯐꯝ ꯈꯪꯗꯔꯥ ꯁꯥꯄꯣꯟ ꯌꯣꯟꯐꯝ ꯈꯪꯗꯔꯥ ꯄꯔꯐ꯭ꯌꯨꯝ ꯌꯣꯟꯐꯝ ꯈꯪꯗꯔꯥ ꯈꯪꯗ꯭ꯔꯒ ꯌꯣꯟꯐꯝ ꯇꯥꯛꯄꯤꯒꯦ ꯂꯩꯀꯥꯏꯕꯨꯡ ꯁꯦꯛꯍꯦꯟꯕ ꯁꯛꯍꯦꯟꯕꯤ ꯏꯆꯜ ꯈꯣꯏ ꯃꯤꯡꯁꯦꯜꯗ ꯅꯁꯛꯇꯣ ꯌꯦꯡꯗꯕꯔꯣ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯔꯤ ꯇꯥꯏꯕꯪ ꯄꯨꯝꯕ ꯇꯥꯍꯧꯔꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯐꯖꯕꯤꯁꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯅꯤ ꯂꯝꯍꯦꯟꯕ ꯑꯉꯥꯎꯕ ꯅꯪꯁꯨ ꯄꯤꯔꯒꯦ ꯃꯤꯡꯊꯣꯜ ꯏꯀꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯀꯧꯔꯒꯦ ꯃꯤꯀꯨꯞꯁꯤꯗ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯃꯄꯥ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ ꯂꯩꯆꯤꯜ ꯊꯤꯔꯛꯂꯤꯌꯦ ꯅꯣꯏ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯣ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯀꯔꯤ ꯇꯧꯔꯦ ꯑꯩ ꯃꯣꯕꯥꯏꯜꯗꯨꯕꯨ ꯀꯥꯏ ꯇꯥꯍꯧꯔꯖꯥꯠꯅꯣ ꯑꯗꯨ ꯅꯪ ꯃꯣꯕꯥꯏꯜꯗ ꯃꯤꯁ ꯀꯣꯜ ꯑꯝꯇ ꯄꯤꯁꯤꯜꯂꯧꯗꯅ ꯅꯪꯒꯤ ꯇ꯭ꯔꯤꯛꯇꯣ ꯊꯕꯥ ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯑꯁꯥꯎꯕꯅ ꯀꯩꯁꯨ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯍꯦ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯩꯁꯤꯗꯤ ꯏꯆꯥ ꯂꯥꯡꯅꯤ ꯊꯣꯏꯕꯤ ꯂꯩꯔꯤꯁꯤꯗꯤ ꯂꯥꯡꯂꯦꯟꯗꯤ ꯌꯥꯝꯃꯧꯒꯤ ꯅꯆꯥ ꯅꯠꯇꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯑꯩꯅ ꯍꯨꯛꯀꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕꯤꯕꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯅ ꯃꯧ ꯂꯥꯛꯑꯦꯅ ꯄꯨꯂꯥꯡ ꯅꯨꯡꯁꯤ ꯂꯝꯖꯦꯜ ꯇꯥꯟꯅꯔꯁꯨ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯅ ꯃꯥꯡꯖꯤꯜ ꯊꯥꯔꯅꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯂꯩꯔꯣ ꯇꯥꯏꯕ ꯊꯥꯅꯨꯡ ꯈꯣꯡꯅꯥꯡꯁꯦ ꯅꯨꯡꯁꯤ ꯅꯪ ꯂꯩꯕꯤꯔꯣ ꯍꯦ ꯅꯨꯡꯁꯤ ꯊꯣꯏꯅ